ꯃꯥꯁꯦ ꯉꯁꯥꯏꯅ ꯍꯧꯒꯠꯂꯝꯅꯦꯕ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯥ ꯂꯩꯇꯕ ꯃꯁꯨ ꯅꯨꯄꯥ ꯂꯥꯛꯑꯦ ꯅꯤꯠ ꯇꯧꯔ ꯐꯅꯤ ꯇꯧꯔꯝꯃꯤꯁꯤꯗꯤ ꯀꯩꯅꯣ ꯐꯅꯤꯁꯦ ꯂꯣꯏ ꯆꯤꯡꯈꯠꯂꯦꯅ ꯃꯤꯠ ꯁꯤꯡꯕ꯭ꯔꯣ ꯀꯥꯏ ꯆꯤꯡꯗꯣꯏꯅꯣ ꯃꯤꯠ ꯁꯤꯡꯉꯣꯕ ꯃꯤꯠ ꯁꯤꯡꯉꯣ ꯑꯩ ꯃꯤꯠ ꯁꯤꯡꯉꯦ ꯑꯩꯗꯤꯅꯦ ꯍꯧꯒꯠꯂꯣ ꯌꯥꯝ ꯀꯨꯏꯔꯦꯕ ꯍꯧꯒꯠꯄ ꯃꯩ ꯄꯥꯛꯄ ꯌꯨꯝ ꯍꯟꯖꯤꯟꯗꯕ ꯅꯠꯇ꯭ꯔꯣ ꯍꯧꯒꯠꯄꯗꯣ ꯌꯨꯝꯗꯣ ꯍꯥꯟꯗꯒꯨꯝ ꯇꯧꯏ ꯈꯪꯗꯦꯗ ꯑꯩ ꯑꯗꯨ ꯌꯦꯡꯉ ꯀꯩꯅꯣ ꯇꯧ ꯌꯦꯡꯒꯦ ꯍꯧꯒꯠꯂꯣ ꯉꯝꯃꯣꯏꯗ꯭ꯔꯣ ꯑꯁ ꯏꯃꯥꯏ ꯄꯦꯝꯃ ꯈꯣꯡ ꯀꯣꯟꯁꯤꯟꯒꯅꯣ ꯈꯣꯡ ꯅꯥꯅꯤ ꯀꯣꯟꯁꯤꯟꯒꯅꯣ ꯌꯥꯔꯦ ꯌꯥꯔꯦ ꯀꯩꯅꯣ ꯅꯤꯛꯏꯗꯨꯅ ꯅꯤꯛꯏꯗꯨꯅ ꯀꯩꯅꯣ ꯅꯤꯛꯏꯗꯨꯅ ꯋꯥꯕ꯭ꯔꯕ ꯋꯥꯗꯦꯗ ꯁꯨꯝ ꯅꯣꯝꯕ ꯍꯪꯒꯠꯀꯦ ꯍꯪꯒꯠꯀꯦ ꯀꯣꯜꯂꯣ ꯀꯣꯜꯂꯣ ꯃꯁꯨ ꯅꯨꯄꯥꯗꯣ ꯀꯣꯜꯂꯣ ꯌꯥꯔꯕꯣ ꯌꯥꯔꯦ ꯏꯃꯥ ꯆꯤꯡꯊꯔꯣ ꯆꯤꯡꯊꯒꯦꯀꯣ 이마 팔에 또 징들어. 이따 이십니까? hiyeng oy luro entre luja. ngasi kaya ni pa. hiyeng luja ro mai da ne. Ta mo ja thokane do si jo hiyeng sida sak sa bu fa da ne. Sunday numitro. hiyeng Sunday meme chu lakani dana. ni mi heng nak ne. ni ga. khang brna na hin da ne. haine do irujabadudi ngasi luni habra ka hairambado. ngang hiyeng luro ju lui ne. oh Aga sa ka bro. Ka phare na ra pa da. Hojikandi phai. Kanamta leinadra Samin samja. ta bai hot pa da ai che. Am tan ya jan. Sam ma si dia ki le. samnyam kede. Kien ba ni. He hawdono. Kanano. Tau bro. Tawi. Luro mani. Ka ju pui ni ga. Ne ga ai sing ko ko. Punjan biram. Ni ga ta dok se to pul la ti. Punja dora bo. Kunjalo. Som sai tanga. Anu pani na. Anu pani na nakan je. Kena tahu ya. ngasi yang wanna holam ne na boxe aduda agosu gym chatlani ha chakraba nang sa athabak chatlere dana sumaina sangdaba matang yaurba jadi yam nungaite kazaraba Bro. As famde da. Loi nai ponte da ai hakajabadi. Jaga da hai ro ina holi je. Nangandu deina ne. Makha phau ko phau yore bu. Khande da tawichi. Ai ji pa da pharadrai khali ma phate. Adagi kanondu. Moi da budi hida am tayeba. Adom pharurabani. Adagi awo hawrokwa. Adom hakajale adomane. Ada jo haka sa hidam sadre. phare hidang chada Hidang ni na sadre. Chadre ba. Haka sa hidang ne. Kaje behida le. Sadre ba sadre. Ai ma. Bra tau de rai ja. Tau tin bo si da phap chlo. Ha. Sim tap chlo ge. Apo. Nang mo chal la ni. As kai no da. Hakaje bana si daure da. Ai ke tau ge. Ah. Hidang pe li je.
ꯇꯧꯗꯣꯏꯔ ꯑꯩꯁꯤꯕꯨ ꯑꯣ ꯉꯥꯏꯈꯣ ꯈꯨꯠꯇ ꯁꯣꯝꯗ ꯑꯗꯨ ꯑꯃꯅ ꯁꯣꯝꯗ ꯑꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯤꯁꯦ ꯑꯩ ꯍꯥꯞꯆꯤꯜꯂꯛꯀꯦ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝ ꯊꯕꯛꯄꯨ ꯍꯟꯗꯛ ꯇꯧꯊꯣꯛꯀꯦꯔꯥ ꯈꯤꯇꯪ ꯕ꯭ꯔꯁ ꯇꯧ ꯅꯨꯡꯉꯥꯏꯅꯕ ꯀꯩꯅꯦꯒꯤ ꯅꯪꯗꯤ ꯄꯤꯛ ꯊꯜꯂꯦꯃꯤꯅ ꯄꯜꯂꯤꯅ ꯐꯔꯦ ꯌꯥꯅꯤ ꯏꯁꯤꯡ ꯇꯥꯔꯒ ꯌꯥꯔꯦ ꯑꯗꯨꯕꯨ ꯇꯧꯗꯣꯏꯅꯤꯀꯣ ꯕꯔ ꯇꯧꯗꯣꯏꯁꯤꯗꯤ ꯇꯧꯅꯕ ꯌꯥꯝꯃꯟꯒ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯕ ꯌꯥꯔꯦ ꯆꯣꯡꯉꯤꯕ ꯄꯛ ꯂꯥꯎꯅ ꯇꯩꯊꯣꯛ ꯌꯥꯅꯤ ꯄꯣꯠꯀꯨꯝꯕ ꯇꯥꯕ ꯃꯥꯜꯂꯦ ꯆꯥꯛ ꯊꯣꯡꯕ ꯑꯣ ꯍꯤꯗꯥꯛ ꯆꯥꯔꯕꯣ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ ꯂꯐꯣꯏꯁꯦ ꯂꯣꯏꯔꯕ ꯂꯐꯣꯏꯔꯗꯨ ꯅꯪꯁꯦ ꯍꯧꯖꯤꯛ ꯇꯥꯔꯨꯒꯨꯝ ꯇꯧꯗꯥꯏꯅꯦ ꯃꯀꯨꯅꯤ ꯃꯀꯨꯁꯤꯗ ꯃꯀꯨꯁꯤ ꯑꯣ ꯃꯀꯨꯅꯦꯕ ꯐꯔꯦ ꯊꯕꯛ ꯀꯩꯝ ꯇꯧꯗꯕꯅꯦ ꯑꯩ ꯊꯕꯛ ꯑꯩ ꯆꯥꯔꯣ ꯍꯥꯏꯔꯁꯦ ꯍꯥꯏ ꯆꯥꯔꯣ ꯃꯨꯛꯇꯦ ꯍꯥꯎ ꯗꯅꯤꯗꯣ ꯂꯥꯛꯇ ꯃꯥꯅꯦꯀꯣ ꯂꯥꯛꯇꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯨꯝ ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯄꯥꯎ ꯇꯥꯔꯝꯃꯣꯏꯌꯦ ꯑꯩꯅ ꯅꯥꯕ ꯅꯠꯇꯦꯗ ꯑꯩꯁꯦ ꯁꯣꯟꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯒꯦ ꯐꯣꯟ ꯇꯧ ꯍꯌꯦꯡ ꯄꯨꯟꯅ ꯂꯥꯛꯆꯔꯁꯅꯨ ꯍꯥ ꯍꯌꯦꯡ ꯂꯥꯛꯄꯗ ꯃꯥꯁꯨ ꯌꯥꯎꯍꯜꯂꯒꯦ ꯄꯨꯟꯅ ꯂꯥꯛꯆꯔꯁꯅꯨ ꯍꯌꯦꯡꯅ ꯀꯅꯥ ꯂꯥꯛꯇꯣꯏꯕ ꯃꯦꯃꯦ ꯂꯥꯛꯀꯅꯦꯕ ꯃꯥꯗꯤ ꯁꯪꯖꯗꯦꯗꯅ ꯑꯗꯣ ꯃꯆꯥꯁꯨ ꯁ꯭ꯀꯨꯜ ꯆꯠꯄꯅꯤꯅ ꯑꯉꯥꯡꯗꯨꯅꯦ ꯃꯦꯂꯤꯁꯥꯅꯦ ꯌꯥꯝ ꯂꯥꯛꯅꯤꯡꯉꯤꯁꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯨꯇꯤꯅꯤꯅ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯀꯅꯥꯅꯣ ꯍꯌꯦꯡ ꯂꯥꯛꯇꯣꯏꯕꯣ ꯃꯦꯃꯦ ꯗꯅꯤꯁꯨ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯆꯥꯁꯤꯡꯁꯦ ꯎꯅꯤꯡꯉꯤ ꯃꯦꯃꯦꯗꯤ ꯈꯔ ꯀꯨꯏꯔꯦ ꯍꯞꯇꯥ ꯑꯅꯤꯃꯨꯛ ꯁꯨꯔꯦ ꯃꯥ ꯂꯥꯛꯇꯕꯁꯦ ꯗꯅꯤꯗꯤ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯑꯝꯕꯅꯤꯗ ꯏꯆꯦꯅꯤꯅ ꯑꯧ ꯏꯆꯦꯗꯅꯤ ꯅꯛꯄꯅꯤꯅ ꯑꯧ ꯍꯣꯏ ꯀꯧꯒꯦ ꯏꯆꯦꯗꯤ ꯌꯨꯝ ꯅꯛꯄꯅꯤꯅ ꯉꯥꯏꯍꯥꯛ ꯅꯨꯡꯗꯥꯡꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯑꯝꯃꯤ ꯂꯐꯣꯏꯗꯨꯕꯨ ꯍꯥꯎꯇ꯭ꯔꯕꯣ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯅ ꯃꯅꯝ ꯅꯨꯡꯁꯤ ꯑꯍꯥꯎꯕꯅꯤ ꯀꯩꯅꯣ ꯑꯗꯨꯅ ꯄꯨꯗꯨꯛꯇꯨꯔꯣ ꯄꯨꯗꯨꯛ ꯇꯧꯕꯗꯣ ꯐꯅꯕ ꯅꯨꯡꯉꯥꯏꯅꯦ ꯇꯟ ꯇꯧꯍꯧꯗ꯭ꯔꯥ ꯀꯩꯅꯣ ꯇꯧꯍꯧꯔꯤ ꯊꯥꯎꯒꯤ ꯇꯧꯔꯤ ꯊꯕꯛꯁꯦ ꯍꯥꯎꯕ꯭ꯔꯥ ꯁꯥꯕ꯭ꯔꯥ ꯁꯥꯗꯨꯝ ꯅꯪ ꯁꯥꯕꯅꯤꯗ ꯍꯥꯎꯔꯝꯅꯤ ꯈꯪꯗꯦꯗ ꯑꯩ ꯍꯥꯎꯔꯤꯔꯥ ꯍꯥꯎꯇꯦꯔꯥ ꯄꯪꯆꯥꯗ ꯄꯪꯌꯣ ꯌꯣꯠꯁꯜꯂꯦ ꯉꯔꯥꯡ ꯆꯥꯛ ꯌꯥꯝ ꯆꯥꯏ ꯆꯥꯛ ꯌꯥꯝ ꯆꯥꯕ꯭ꯔꯣ ꯉꯔꯥꯡ ꯆꯥꯛ ꯌꯥꯝ ꯆꯥꯏ ꯑꯗꯒꯤ ꯏꯔꯣꯝꯕꯒ ꯇꯧꯔꯒ ꯄꯨꯡ 6ꯀꯤ ꯑꯗꯥꯏꯗꯣ ꯑꯗꯁꯨ ꯇꯟ ꯇꯪꯈꯥꯏ ꯑꯃꯃꯨꯛ ꯆꯥꯏꯌꯦꯕ ꯄꯨꯔꯤꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯆꯥꯔꯦ ꯆꯥꯗꯤ ꯅꯪ ꯀꯜꯂꯛꯑꯅꯤ ꯍꯧꯖꯤꯛꯇꯒꯤ ꯂꯦꯞꯄ ꯌꯥꯔꯅꯤ ꯂꯦꯞꯄ ꯑꯃꯨꯛ ꯇꯝꯕ ꯌꯥꯔꯅꯤꯕ ꯈꯤꯇꯪ ꯀꯜꯂꯒ ꯅꯪ ꯀꯣꯏꯆꯠ ꯆꯠꯂꯣꯏꯗ꯭ꯔꯣ ꯂꯦꯞꯄꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯗꯤ ꯑꯃꯨꯛ ꯆꯠ ꯂꯩꯈ꯭ꯔꯦ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪ ꯉꯥꯡꯉꯤꯁꯤꯕꯨ ꯀꯣꯏꯆꯠꯇ ꯑꯃꯨꯛ ꯆꯠꯄ ꯌꯥꯏꯌꯦꯅ ꯀꯣꯏꯆꯠ ꯑꯃꯨꯛ ꯑꯁꯨꯛ ꯆꯠꯈꯤꯕ ꯁꯣꯟꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯆꯠ ꯉꯝꯃꯤ ꯈꯜꯂꯣꯅꯦꯕ ꯅꯪ ꯀꯣꯏꯆꯠ ꯆꯠꯈꯤꯗꯣꯏ ꯃꯥꯜꯂꯦ ꯌꯥꯝ ꯁꯤꯐꯧ ꯆꯠꯂꯨꯒꯦ ꯀꯥꯏꯅ ꯇꯧꯔ ꯆꯠꯅꯤꯡꯕ ꯐꯃꯨꯡꯗ ꯂꯩꯉꯩꯗ ꯆꯠꯅꯤꯡꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯏꯃꯥ ꯀꯜꯂꯝꯅꯤꯅ ꯂꯣꯏ ꯆꯠꯆ ꯌꯥꯔꯅꯤ ꯆꯠꯊꯣ ꯂꯐꯣꯏ ꯅꯣꯡ ꯅꯤꯅꯤ ꯈꯔ ꯆꯥꯔꯒ ꯑꯃꯨꯛ ꯂꯦꯞꯁꯦ ꯁꯤꯗ ꯂꯦꯞꯁꯦ ꯁꯤ ꯄꯥꯏꯔꯒ ꯂꯦꯞꯁꯦꯕ ꯅꯣꯡ ꯅꯤꯅꯤꯗꯣ ꯈꯔ ꯆꯥꯁꯜꯂꯣ ꯉꯔꯥꯡ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯂꯦꯞꯁꯦ ꯑꯩꯈꯣꯏ ꯃꯥꯏꯁꯦ ꯕꯅꯥꯅꯥ ꯁꯦꯛ ꯇꯧꯕꯤꯔꯦ ꯑꯁ ꯀꯩꯅꯣꯅꯦ ꯌꯥꯐꯝꯗ ꯑꯃꯨꯛ ꯄꯜꯂꯤꯁꯤꯕꯣ ꯀꯔꯤ ꯄꯟꯈ꯭ꯔꯒꯦ ꯈꯪꯗꯦ ꯀꯛ ꯁꯤꯜꯂꯦ
좀 사이버 땅내 사시지. 어제 딱 하러. How है 피는 다 지라. Tadi panggil yapang dengan nombor yang tu betul tak? Pemain maya udah kayak nombor. Khai được Khất tình dân rồi Cà phê mà khai lau nó cà thọ. 가이드라. Terus taruh dah. Có vào đi 가이드라. Ờ 얇아. mà 얇아. Khất lên đi Rồi Là phôi nó tự mà còn nó xanh xanh. Ya tổng tự. Rồi ra đi Khất lên đi 이게. 기다려봐. Rương rồi đó 연락 있지. Rương rồi đấy Nhiều quá rồi. Ờ Mà không phải. 오 뒤에. Ya cà thọ. 가이드라. Được 왜 이렇게 잘 논다 그러네? 얇아. Không để ăn đúng mạng này hủy trời 얇아. Mà cái tấn này thì 이제 또. cái tấn 가서. rồi 오, 레디. Ya hồ bây giờ rồi. 야, 과네. 야, 맞네. 얇아. Anh là quả 여기 어떻게라? Ya đi cái tấn này ngọng ngọng 이거 빨리. Quả sải nhưng không mà chỉ quả sải kệ. Ya sẽ hồ bây giờ chân. 어디? 잠깐. Mang cà thọ. 이 톤이야 봐. 야, 맞네. 다리 요 đi Không, xin Quả lỗi. này là Leo sâu. leo. 호토 세. 아니, 근데 호토. 좀씩 감더라고. Yang yang apa nih? ông thịt mà lấy thịt trắng Nó không. ok 호토 그럼. dạ 야, 맞네. 과도 과기만 마싱 해더라. 상 엄청 뜨거. ấy chứ người đang quả trà bùi à Sai. cho nào bùi bà Biển thôi nè. bù Biển thôi u bữa mà nó quả sải ghê nó tao nó ngay từ từ này. Cha ninh cha rất là xinh. 혹시? Tân được. phải ta 진짜. cái nữa xin nào 일단 다음이고. rất lâu Sira di pare hawedo Thôi. mai pin mamai puedo kan nungai ta bana ngai edi amoi ahan ti yen biya dra kan Mà này nè, cái nám ima thì cái nám tàu của sa tập được rồi nè. Mà là hậu bị đi vậy. Tại vì đã ngang đến hệ xuôi vậy. mamai do parabo Khá phải đi. do ne ba 타고서 노를 잡잖아.